Welcome to my class. Masi ekoi amu miyam amu unare. Duna nahal ekoi na si hek mamangi class ta hokibasi kuigi hizam bunugi sarkar ki chakri haiba wari macha asini. Wari macha se ki part 1 ekoi loikre. Masi ekoi makha tarakpo oina kuina chathagadori basi wari macha asigi Anisuba Saru Part 2. Aduna nahan gi chatharap nahan akhwin kadai phawba tawkhibage haibadu haifet ningsingba oina ai haifetang palamge. Nahan akhwina tawkhibasi chawton haiba character ama akhoi thingnakhre. Chawton se kari oiba chawton se pion oibani. Aduga matangna chawton ga head clerk ka wari sanaringei matamni. Head clerk ki manakta chawton magi sayapna haibigi matung ina khara thengna chatkinaba matam ngahak leithaginaba haiba lakpani. Office ta pung 3:30 hela aba matam adu phawbada magi sayapna thengna leihinaba haibaduda head clerk amadi chawton anigi marakta wari watai khara sanarami. Matang du bhau yogre wari utai asidegi ekhoi khangi chawton kadai degino wangoi gi yamna chingsinba mafam pat katainaraba adugumba lamdang chadaba mafam dagini aduga magi sayapna karamba sayapno haibada magi thabaksi office ki matam dagi hena mabu sizinaba matam thenga phawbada lehenba amadi chawton gi imung manungi phibamna karam tawribage haiba chawton pisak pipa pok kuidriba macha amaga magi loina biga makhoi leiba aduga magi pabana chawtonbu mirak tinba haibadu kawi haiduna office ki thabak tohningbadagi chaba konadrabasu phanga iba office ki thabak tegi magi tolop asina chaba konadrabasu konadana mahak thabak ase tawriba migi pusinbana lohongbagi pusiluba singba ngamdana leiba adugumba chawtoni. Aduna chawton ga head clerk ka wari sanaringei matam batang asida ekoi lepkhibani adugi makha tarakoina ai amu wari macha se amu parage nakhoi munna taro. Chingei da sahib ki mandila amu khinglakle chawton sahib ki manak tana chenkhre. Asai head clerk ka chawton ga wari sanangi matamda maraksida sahib ki mandila gi makhon tare. Mandilagi makhol hek tabaga chawton sahib ki manakta ma thuna tanna ko sahib ki manakta na ma chenkhre. Changubada asumna takpirei chawton ngasidi nahak ekhoi gida yorudaba yadre aidi kauthoklure singkhara khairugudaba lehuri. Chawton tuminna adum lepi sahibna mapan lomda mangon lomda yenkhalai madu ubada chawton fani haina hairei sayapna makha tarai wa matang haibada harau harau khak khumdabasibu karigino chawton nahak ase ayak ase nangbu matang asi yengo pung 3:30 taraklaba office puna maktholung lona ghraba matam asida chawtonbu amuk magi sayapna magi mayumda chatluraga sing khairunaba hairei. Wafam asida chawton mabukningda yaningde adubu magi sayap oibanina mana khumdaba yadabanina fani haiba wahaise magi macindagi thoki. Sayap su khangi chawton tasengna mabukningdagi yaningde haibasi aduna sayap tuna saunninglap tawna mangonda aihak ase nangbu mahaksi sayapni haibadu nishing halibani saub leimi. Adugi nachade nanai ei lamsina khara lapasida chawtonna khumai tegi nachadi mana hanbada khudung chawda lamse mai mayumse khara lapasida hai. Thabak changlamdai dadi yum thapi haibasi khak khalhudabra nangbo officer gi nuksi heitraba wahaina hairei tabak changlamdai matamdadi lam lapi haibase nang khalhudabra
Sauton pakhum pitham khangde achumbani mahak lam thapa nakpegi wadi khaludabani magi changak naba mataudu ubada saibna namhang hangchilai khumpham khangdraba saibki wahang adugi pakhum pitham khangdana changak na leiyinge chautonda saibna amuk hangchilai khalubra khaludabra hayuni chauton khonjel haiphet wangna hairei chauton pakhum piba ngamdre magi asonda mafamda kitnamduna hanglakpa saibki wahangduni madugi zaban piba ngampham thokte khungangi achamba piyon amana isam samjaba khungangi misakni madugi mathakta magi saibki pakhum chautona karamna piruni karigino haibada madi saibtugi makhada leiriba piyoni ayhak khangi nahak numit chupa thabak amata haibada marei tawi tukada thiduna lei haiba masigi fol karino haibadu khanganba phawba yarabani officer gi magi saib ki magi ngamba magi power adigi magi minungshi haitaba wahaini mana chautonbu pung mari makhai tarba helaba matam aduda mayumda chatlaga sing khairunaba magi wahai aduda chautona khajiktang changaknana leihibadu madugi makha tarako wahaini aduna thabak ama pibada matam leba khibita tukada thiduna lei haina chautonda maral siri aduga masigi fol mahakna chaptana khanghanba sungamba adugumba power leiba saibni haibasu saibna masa matumta haijari aihak migi mangna batonginde adumaku masimadi khangu asigumba ବ୍ୟବହାର litaba hongna lonchat khangdaba nathakta leiba mina thugabada ningai chawba aihak hainadi makha samuyung sauton maru lukthakibadagi makok haigatpa ngamdre sauton saib ki tebel mamangda maru lukthaduna leikibadagi makok haigatpa mangamdre mamanaba mukna kangjei sanabada manam leipak taraktaba sautondu utingbagum chap leptuna adum mareire sahi kayagi chakrigi fol mahak fangle sikar tambiraba samu oire wahai pareng kharasi amna maru oi munna tasilu aduga explanation matamda mari makhong takpadasu hangba yaba wahai pareng sini ay amuka hana explain tawke sauton maru lukthakibadegi makok haigatpa ngamdre mamanaba mukna kangjei sanabada manam leipak taraktaba sautondu utingbagum chap leptuna adum mareire mamanabaga lamba tawdana khigi meitegi indigenous oiba masana mukna haiba kangjei haiba asigumba sanaba matamdadi mahakna da thoiduna lakpa manam leibak tadaba haibadi kaidongaida poraktaba adugumba sautondo ngasidi karimta tadabagum mana karimta upaletabagum sap tinna kaimta mana haidana leikhre haibini kwa sahi kayagi chakrigi fol mahak phangle mahakna matam kuina sarkargi thabak tawjarakpagi foldo ngasidi magi saibki micheido aduna phangle hana haibini sikar tambiraba samu oire mapangal faraba tawgidangamba adugumba samu hairiba sase sikar tambiraba tardi magi sikar tambiraba tardi taw haibada tawdana tiraba karisu pangal leitraba adugumba sa amu oina uikwa aduna aduga chautongase pangkhak oire haiduna aibana matangsida phungdoi numidang mayumda halakpada magi nupidang nattana pumnamak chaba thakpa loinaramduna tumna hipnaramle mana numidang mayumda halakpa matamdadi thenglaba matam oibana magi nupi khaktang nattana atei punamakti chaba thakpa loidana tumna hipnaramle magi nupina tumlamdaba ubada mabu ngaibiri male haiduna khajiktang nungai adubu mangonda
makhol yaklapna hairei. Magi nupina tumlamdabadu ubada mabu ngaibiri male haidana ma khanjarui adubu madugi ona tainabada magi nupina makhol yaklapna hairei. Kari haina hayimko tolop hek phangbagi nongmani ni sidi yum ama leihori haibase ningsingdra nako aina kumai taruklabadi fajaruiko. Magi nupina khallisina tungana wafam ama chawton wana office dagi halakpani magi adubu magi nupinadi tolop hek phangbagi nongmani sidi tolop phambagi paisa du leirida nungai thoktana koi thoktana yungase ningsingdre aduna mana kumai torabadi nungai roi haidana fajaroi haidana magi nupina haire. Office kari bani pion oiri bani haiduna chak loiba ngayamdaba makai chenja chaduna chenkhre adana khongrai saptuna phamba makai phamlure tholaklaga Imphal gi mamai nanbi potham phambi singi lukmai matonda phamba makai phamlaga nongyai matung yauraga yumda lakpa tolop phang bani haiduna gapka tawjaba sariba yumdadi lupa taradasu khana pide ipamdagi honbada aibu uraga kinare ibung ipa pundamakna haidu wafam singsi chawtongi nupina chawtonda nungai sawningdana magi makha tarakpa wafam singni chawtona tawraiba thabaktugi pundamak ona tainabani magi nupina hairi office kari ni haidana nganta chak loiba chak loiba ngai ngamdaba makai chenja saduna ma chakre aduga adana mana khongrai sandana phamdana leiruraga thuklaaga Imphal gi nupi mainan bisinga chamin thakminadana lukmai matonda phamdana nungaina leirui aduga yumdana nungyai matungda halai haidana mana adi tolop phangibani haina chabasu konadaba mapamdagi kwa magi mapamdagi honbada mabung mopana mabu ubda kinare haidana chawtongi nupina chawtonda ngangakko wafamsing kangkhal manungdagi potha samtharei chawtongi nupina ma kangkhal manung changkhra aduga madudagi potha mana sawningba mayamdu samtharei nganglibadu taraga chawtondu nokningbagum poklakle chawton nokningba poklakle karigi magi nupina haidiba wafam singsiga mana tawriba magi office ki thabak siga on onaraba aduna chawtondi sawningba poktre madi hena dum nokningba poklakle mapi hongna machin makha fering turing single mana office ta tawribaduga magi nupina sagatliba aduga khalubadagini aina hakibaduni madi machin maka phayeng ture madi nokningbagum pogleeba karigino haidi mana office ta tawraga laiba thabaktuga magi nupina sagatliba wafamduga tayonnaraba umkhen khenaraba maramasina ko amuksu ningsinglei magi thagi tolopki hisab tolop charakpadagi ngasi phawbada sotuna sabna magi mathau oirei tolop sai namadani mana thagi mana chaba konadi aduna miyondagi sosinduna pusinduna ma charaeba office ki babu singi karma potpang sithaba nate mahakshu sanga torobani haidana office ki magi babu sindugi thaba inkhang thokpa ko karma haibedi thaba inkhang thokpa adugi potpang di masu sithaba nateba potpang matamdadi tawminaribani haiduna barton hek sitha bide potpang magi office ki mini staff amani haidana potpang matamdadi babu singi thabak thokpadadi magi barton sithade magi thokpadana ikaiduna takte tawre ama ani natana pangbirakpa natte
मागी हेक थोपदना माना लैरिबा मागी कंडीशन मागी लैरिबा लम मदु खंदना माना इकायदना तौद्रे तौरुबा खरसु लाक्पिबा नते लोइना खरा नतना मखोइगी पोपांग हिसाब लैबा नते अदुना मखोइगी पोपांग को मखोइना सि तौबिरकनी हाइबदुगी हिसाब लैबा नते हाइना चौथुना हाइरेबको अदुना ngasi oinadi ngasi mateksida losilasi ko adu aina paakibasingsida explain tawkibasingsida nakoi khangbra haibadu yengo adu ngasi oinadi sigi matangsida losilasi ko tenta adum satpa yagani nakoi su patho o gyan tana part 2 gi saruk sisu aduga mathangi class ta amu unabada ko kari asi wari masasi losilagasu interaction program to matamda kari khangde habadu hairasi ka khanarasi ko sigiti ekhoi matang sida dum losilasi akushu numaina potharo heng amu ekhoi unarasi ko